Taba radio sa dinasigi ani subatarum paring ni adom na hauzik tabiriba say. Channel asida hauzik lanthok sari adom na SMS ki khutangda khanbirakpa tabiningba isaigi thauram. Hauzik asigi thauram asigi ahamada laguchariba SMS asi Thawbal ningombamdagi sapam manisori Thabirakpa SMS ni khanbirakliba isai si James Seguzamna sagliba isai makak khanbirai tanjingba miyoy sing hapirai mema anan amadi diamond tabiriba kudimaka hariba isai si taminazagi haibirai khanbirakliba isai kudol yahan ba isai wina mayam puna taminasi kudol tamjari Imagi saktam mukhidaba Kunja masingyam lakle Imagi saktam mukhidaba Halak laroi na to Ima Handak mapo Kasigidi Kumgi kumhaila pada Imabu hekaning singlaki Kumgi kumhaila pada Imabu hekaning singlaki Miya maragsida Yawi boy kalaki Uba panglaro Manglanda natana Uba panglaro Manglanda natana Manglanda natana Kumja masingyam lakle Imagi saktam mukhidava Kumgi kumhaila pada Imabu hekaning singlaki Miya maragsida Yauri boy kalagi Miya maragsida Yauri boy kalagi Uba panglaro Manglanda natana Manglanda natana Manglanda natana Manglanda natana Oh Ima 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 Aigi Aigi nushirabi Palim ima nushibi Palim ima nushibi Palim ima Kudolgani subdala kuchariba SMS asina Lilong sa jingdagi hentoy na tabirakpa SMS ni kanbirakliba isay si yang dabangamday film asidagi pusparani na sagliba isay makag kanbirai Lana isay isay diamond tabiriba kuding magkataminazagi haibirai kanbirakliba isay kudol tamjari mayam puna taminasay
ꯊꯥꯖꯃꯥꯅ ꯊꯣꯛꯂꯁꯨ ꯅꯨꯡꯅꯤꯡ ꯆꯤꯛꯅ ꯄꯥꯏꯔꯁꯨ ꯊꯥꯕꯜꯅ ꯐꯤꯉꯧ ꯍꯧꯔꯁꯨ ꯊꯥꯕꯜ ꯂꯩꯅꯝ ꯒꯦꯜꯂꯁꯨ ꯊꯥꯖꯃꯥꯅ ꯊꯣꯛꯂꯁꯨ ꯅꯨꯡꯅꯤꯡ ꯆꯤꯛꯅ ꯄꯥꯏꯔꯁꯨ ꯊꯥꯕꯜꯅ ꯐꯤꯉꯧ ꯍꯧꯔꯁꯨ ꯊꯥꯕꯜ ꯂꯩꯅꯝ ꯒꯦꯜꯂꯁꯨ ꯍꯦꯂꯤ 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 इजान हेली 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 इजान हेली थाजमाना थोकलसू थाजमाना थोकलसू ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ SMS ꯑꯁꯤꯅ ꯁꯃꯔꯥꯝꯗꯒꯤ ꯆꯦꯆꯦꯅ ꯊꯥꯕꯤꯔꯛꯄ SMSꯅꯤ. ꯀꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯑꯁꯤ AJ ꯃꯩꯁꯅꯥꯝ ꯑꯃꯗꯤ ꯁꯨꯁꯃꯤꯇꯥ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯔꯤꯕ ꯏꯁꯩ ꯑꯃꯈꯛ ꯈꯟꯕꯤꯔꯛꯏ. ꯊꯋꯥꯏꯒꯤ ꯃꯔꯨꯞ ꯍꯥꯏꯅ ꯇꯥꯏꯇꯜ ꯁꯣꯡ ꯄꯤꯔꯤꯕ ꯏꯁꯩ ꯑꯃꯈꯛ ꯈꯟꯕꯤꯔꯛꯏ. ꯉꯥꯟꯊꯣꯏ ꯅꯤꯉꯣꯝꯕꯝꯒꯤ ꯃꯌꯦꯛꯇ AJ ꯃꯩꯁꯅꯥꯝꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩꯅꯤ. ꯇꯥꯍꯟꯖꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯞꯄꯤꯔꯛꯏ. ꯆꯅꯦꯝꯕꯝ ꯂꯩꯀꯥꯏꯗꯒꯤ ꯌꯣꯍꯦꯟꯕ, ꯖꯦꯂꯤꯁ, ꯀꯥꯝꯆꯥ, ꯆꯦꯇꯣꯟ, ꯁ꯭ꯔꯤꯅꯤꯕꯥꯁ, ꯃꯨꯗꯣꯟ, ꯏꯆꯟ ꯃꯆꯥ, ꯒꯦꯃꯔ ꯑꯃꯗꯤ ꯅꯤꯇꯤꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯇꯥꯃꯤꯟꯅꯖꯒꯦ ꯍꯥꯏꯕꯤꯔꯛꯏ. ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤꯗ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝꯗꯒꯤ ꯊꯣꯏꯕꯤ ꯊꯣꯛꯆꯣꯝꯅꯁꯨ ꯏꯁꯩ ꯑꯁꯤ ꯈꯟꯕꯤꯔꯛꯏ. ꯂꯣꯏꯅꯅ ꯅꯥꯏꯃꯟ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯀ ꯏꯁꯩ ꯑꯁꯤ ꯇꯥꯃꯤꯟꯅꯖꯒꯦ ꯍꯥꯏꯕꯤꯔꯛꯏ. ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ. ꯑꯩꯅ ꯅꯣꯡꯏꯟ
ꯆꯥꯅꯕꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯄꯟꯊꯨꯡ ꯂꯩꯇꯔꯦ ꯀꯔꯤꯒꯨꯝꯕ ꯃꯄꯣꯛ ꯑꯃ ꯇꯝꯂꯝꯂꯕ ꯃꯄꯨꯅ ꯃꯄꯣꯛꯇꯨꯗ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯒꯦ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯀꯥꯎꯕ ꯂꯩꯔꯔꯣꯏ ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯁꯨ 우신 lairoy kampanamdana chiliba tamoy aigi nungshi-ichi tachinnikre palamana haijabangam-jadre nungshi-wahay thawai-gi maru manglan-gi na-tsanaba nungshi-nungsina panthung laytare thawai-gi marup manglan-gi na-tsanabi nungsi nungsina panthung laytare Nangi mai thongi minokta tana jabani aigi midyena nangi nungshi minokta thamoy-gi awaba kaujari-bani nangi nungsi khong thangna senajabani aigi thamoyna nangna inakta leplabada mangfariba aigi thamoy-ni adubu thatkare palamana nangi aigi nungsi marise panthung laytraba nungshi-marise lotuna thamlage lona-chetna thawai-gi maru manglan-gi na-tsanabi nungsi nungsina panthung laytare thawai-gi maru thawai-gi maru nungshi-nungsina nungsina panthung laytare ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ SMS ꯑꯁꯤꯅ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯕꯖꯥꯔꯗꯒꯤ ꯕꯦꯗꯅꯥ ꯑꯔꯥꯝꯕꯝꯅ ꯊꯥꯕꯤꯔꯛꯄ SMS ꯅꯤ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯑꯁꯤ ꯃꯃꯤ ꯁꯥꯃꯤ ꯐꯤꯂꯝ ꯑꯁꯤꯗꯒꯤ ꯂꯛꯁꯃꯤ ꯖꯤꯇꯥꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯃꯈꯛ ꯈꯟꯕꯤꯔꯛꯏ ꯒꯤꯒꯤꯒꯤ ꯃꯌꯦꯛꯇ RK ꯕꯤꯔꯦꯟꯗ꯭ꯔꯖꯤꯠꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩꯅꯤ ꯂꯣꯏꯅꯅ ꯏꯁꯩ ꯑꯁꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯕꯤꯔꯤꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯕꯤꯔꯤ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯔꯛꯏ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ
Mathangna lakot sariba SMS asina Tawal Ningombamdagi Ningombam me mana thabirakpa SMS ni khanbirakliba isai Debiya habon nusaliba isai hadaloyumba nangbu asumna title song piriba isai kanbirai lorana hariba isai sida sa manana Samra mamang laibung
dagi Priyanasu hariba isay si kanbirei tahanjaning ba miyoy sing hapirei Bonnie Ellison Nyongyai Sundarani Daina Jayanta Vivek Himansu Lonana Mani Tomba hariba miyoy sing asiga isay si taminazage haibirei kanbiragliba isay kudlol tamjari hada loyimba debi habun nusagliba isay ni mayam puna taminasay Matagna lokot chariba SMS asina Bisnupur Ward number 10 dagi Laisram Amarjit na thabirakpa SMS ni
Kanbiragliba isay si AJ Vaisnam amadi Pusparani ani puna sakminariba isay makak kanbirai. Lorana isay sibu tahanjaningba miyusing hapirai Sanam Bina Kumari Yaripok Chandra Khongda hariba isay si dedicate tawbiri hainasu takpirai. Kanbiragliba isay kudol tamjari mayam puna taminasi. ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯅꯪ ꯇꯕꯨ ꯅꯨꯡꯁꯤꯔꯛꯄꯒꯤ ꯃꯔꯝ ꯂꯩ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯅꯪ ꯇꯕꯨ ꯂꯥꯛꯆꯔꯛꯄꯒꯤ ꯃꯔꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯁꯤꯗ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯂꯥꯛꯆꯕꯅ ꯑꯣꯏꯔꯕꯅꯤ ꯋꯥꯔꯤ ꯄꯨꯝꯕꯒꯤ ꯑꯣꯏꯔꯕꯅꯤ ꯋꯥꯔꯤ ꯄꯨꯝꯕꯒꯤ ꯋꯥꯈꯜꯗ ꯇꯨꯃꯤꯟ ꯈꯟꯖꯔꯤꯉꯩ ꯅꯪꯅ ꯅꯣꯛꯐꯦꯠꯇꯧꯅ ꯌꯦꯡꯂꯛꯄꯗꯤ ꯆꯝꯂꯕꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯅꯨꯡꯁꯤꯕꯇ ꯇꯧꯍꯟꯕꯤꯔꯦ ꯁꯣꯡꯉꯝꯗꯅ ꯁꯣꯟꯖꯔꯤꯉꯩ ꯅꯪꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯄꯗꯤ ꯆꯤꯡꯅꯕ ꯄꯨꯝꯕ ꯃꯥꯡꯈꯤꯗꯨꯅ ꯇꯤꯟꯈꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯆꯦꯜꯗ ꯅꯪꯒꯤ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤꯒꯨꯝꯅ ꯑꯣꯏꯔꯦ ꯑꯩꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯩ ꯃꯔꯝꯁꯤꯅ ꯃꯤꯠꯀꯨꯞ ꯈꯨꯗꯤꯡꯁꯦ ꯅꯪ ꯇꯧꯔꯦ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯑꯩꯕꯨ ꯍꯥꯏꯔꯁꯅꯨ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯗ꯭ꯔꯤꯐꯥꯎ ꯇꯣꯛꯂꯔꯣꯏ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ lay ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗꯁꯨ ꯅꯪ ꯇꯕꯨ ꯁꯣꯟꯖꯔꯛꯄꯒꯤ ꯃꯔꯝ ꯂꯩ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯁꯨ ꯅꯪ ꯇꯕꯨ ꯈꯟꯖꯔꯛꯄꯒꯤ ꯃꯔꯝ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤꯃꯛꯅ ꯅꯪꯕꯨ ꯂꯨꯅ ꯆꯦꯠꯅ ꯊꯝꯖꯕꯅ ꯑꯣꯏꯔꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯁꯛ ꯑꯣꯏꯔꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯁꯛ Mathangda lakuchariba SMS asina Samaramdagi Bemana thabirakpa SMS ni Kanbiragliba isay si AJ amadi Roslyn ani puna sakminariba isay Nungsi sahum haina sayuriba isay makag kanbiragliba isay kudol tamjari mayam puna taminasay.
ꯅꯪꯅ ꯄꯥꯜꯂꯔꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯀꯜꯂ ꯏꯔꯩꯅ ꯄꯨꯕꯤꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯥꯃꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯔꯩꯅ ꯃꯐꯝ ꯈꯪꯗ ꯄꯨꯕꯤꯔꯦ ꯁꯨꯝꯍꯠꯄ ꯅꯪꯒꯤ ꯋꯥꯍꯩꯅ ꯄꯨꯟꯗꯨꯅ ꯊꯝꯈꯔꯦ ꯆꯝꯂꯕ ꯅꯪꯒꯤ ꯅꯇꯧꯅ ꯄꯪꯊꯈꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯥꯍꯨꯝꯅ ꯅꯪꯒꯤ ꯅꯨꯡꯁꯤ 이래나 머펑 강다 부비래 땡땡이 건재나 나빠다 이래리 날라리 고통나 무시와 할세 땡땡이 건재나 나빠다 이래리 날라리 고통나 무시와 할세 예삐로 밑방다 인자에 나타오던 검증기로 애기 탐모인 날소 Phân đang tươi lấy hân mi cúp khu đình là phân đây nát tươi lấy hân mi cúp khu đình mi ôi na ina jage na tum se jage mi cúp khu đình nang tabu se ngao re nang gi nung si ba da bang le nang gi nung si na tau da 낭게 누시나이나 낭게 누시 사훈나 낭게 누시 이래나 어펑 강다 부비래 낭게 누시나이나 낭게 누시 사훈나 낭게 누시 이래나 어펑 강다 부비래 ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ SMS ꯑꯁꯤꯅ ꯃꯌꯥꯡꯂꯥꯡꯖꯤꯡ ꯇꯃꯥꯡꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯃꯣꯍꯟꯅ ꯊꯥꯕꯤꯔꯛꯄ SMSꯅꯤ ꯑꯗꯨꯅ ꯏꯁꯩ ꯑꯁꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯕꯤꯔꯤ ꯂꯣꯏꯅꯅ ꯍꯥꯏꯕꯤꯔꯤ ꯂꯣꯏꯅꯅ ꯏꯁꯩ ꯑꯁꯤꯕꯨ ꯁꯩꯁꯛꯂꯤꯕ ꯑꯕꯣꯏ ꯅꯤꯡꯊꯧꯖꯥ ꯂꯣꯏꯅꯅ ꯏꯁꯩ ꯑꯁꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯄꯩꯁꯥ ꯄꯥꯏꯗꯕ ꯃꯌꯥꯝ ꯄꯨꯟꯅꯒ ꯇꯥꯃꯤꯟꯅꯖꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯊꯝꯕꯤꯔꯛꯏ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯃꯌꯥꯡꯂꯥꯡꯖꯤꯡ ꯇꯃꯥꯡꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯃꯣꯍꯟꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯋꯥꯔꯤ ꯂꯩꯇꯦ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯋꯥꯔꯤ ꯑꯁꯨꯝꯅ ꯇꯥꯏꯇꯜ ꯁꯣꯡ ꯄꯤꯔꯤꯕ ꯏꯁꯩꯅꯤ ꯇꯥꯃꯤꯟꯅꯁꯤ पैसा पाइदबा नुपादी नुपा नत्तबरो मसक तीबा नुपादी नुपा नत्तबरो गारी लैदबा नुपादी नुपा नत्तबरो संग चाउदबा नुपादी नुपा नत्तबरो नुंसी नुगोलो तोगी अहुम सुबा तायर गुम लेन बतारबा कुंसी लेन बतारबा Kai ba nơi thâu đi bác có chất ba nơi bơi hồ đi lối ba nai cho bơ chờ cháu ba tôm ba đi đây tê đây đi đi wari hang đi rak ka lore ba da chop ba tok chini
ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ SMS ꯑꯁꯤꯅ ꯅꯝꯕꯣꯜ ꯂꯧꯔꯦꯝꯕꯝꯗꯒꯤ ꯁꯟꯇꯣꯁ ꯑꯣꯏꯅꯥꯝꯅ ꯊꯥꯕꯤꯔꯛꯄ SMSꯅꯤ꯫ ꯀꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯑꯁꯤ ꯃꯔꯥꯝ ꯆꯅꯨ ꯐꯤꯂꯝ ꯑꯁꯤꯗꯒꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕꯗ ꯑꯁꯨꯝꯅ ꯁꯩꯍꯧꯔꯤꯕ ꯏꯁꯩ ꯑꯃꯈꯛ ꯈꯟꯕꯤꯔꯛꯏ ꯑꯥꯔꯕꯤꯟ ꯑꯃꯗꯤ ꯑꯣꯃꯂꯇꯥ ꯍꯨꯏꯗ꯭ꯔꯣꯝ ꯑꯅꯤꯒ ꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯀꯣꯡꯕ꯭ꯔꯩ ꯂꯥꯏꯐꯝ ꯅꯤꯂꯆꯟꯗ꯭ꯔ ꯁꯔꯃꯒꯤ ꯃꯌꯦꯛꯇ ꯕꯤꯕꯦꯛ ꯑꯂꯤ ꯁꯣꯡꯊꯥꯝꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩꯅꯤ꯫ ꯇꯥꯍꯟꯖꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯞꯄꯤꯔꯛꯏ ꯑꯖꯤꯠ ꯅꯥꯎꯕ, ꯃꯅꯤ, ꯔꯟꯖꯟ, ꯁꯅꯥꯇꯣꯝꯕ, ꯔꯣꯃꯦꯁ ꯂꯣꯏꯅꯅ ꯔꯕꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯏꯁꯩ ꯑꯁꯤ ꯇꯥꯃꯤꯟꯅꯖꯒꯦ ꯍꯥꯏꯕꯤꯔꯛꯏ꯫ ꯀꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯇꯥꯃꯤꯟꯅꯁꯤ꯫ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕꯗ ꯀꯅꯥꯕꯨ ꯑꯃꯨꯛ ꯀꯤꯔꯨꯈꯤꯅꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕꯗ ꯀꯅꯥꯕꯨ ꯑꯃꯨꯛ ꯀꯤꯔꯨꯈꯤꯅꯤ ꯃꯇꯤꯛ ꯆꯥꯗꯕꯤ ꯄꯪꯖꯗꯕꯤ ꯄꯣꯛꯂꯛꯄꯅꯤ ꯃꯇꯤꯛ ꯆꯥꯗꯕꯤ ꯄꯪꯖꯗꯕꯤ ꯄꯣꯛꯂꯛꯄꯅꯤ ꯃꯄꯣꯛꯁꯦ ꯅꯪꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯃꯄꯣꯛꯁꯦ ꯅꯪꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯑꯣꯏꯅ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕꯗ ꯀꯅꯥꯕꯨ ꯑꯃꯨꯛ ꯀꯤꯔꯨꯈꯤ니 ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯤꯡꯅꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯣ ꯆꯤꯡꯅꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯣ ꯂꯦꯞꯂꯕꯅꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯕꯅꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯗꯃꯛ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛ ꯑꯣꯏꯔꯨꯕꯅ ꯑꯍꯜ ꯂꯃꯟ ꯄꯜꯂꯤꯝ ꯄꯟꯊꯧ ꯈꯨꯟꯒꯤ ꯆꯠꯅꯕꯤ ꯈꯜꯂꯨꯕꯅꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛ ꯑꯣꯏꯔꯨꯕꯅ ꯑꯍꯜ ꯂꯃꯟ ꯄꯜꯂꯤꯝ ꯄꯟꯊꯧ ꯈꯨꯟꯒꯤ ꯆꯠꯅꯕꯤ ꯈꯜꯂꯨꯕꯅꯤ ꯀꯠꯊꯣꯛꯂꯤꯕꯁꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅꯅꯤ ꯀꯠꯊꯣꯛꯂꯤꯕꯁꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅꯅꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕꯗ ꯀꯅꯥꯕꯨ ꯑꯃꯨꯛ ꯀꯤꯔꯨꯈꯤ니 ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝ ꯌꯦꯡꯕꯒꯤ ꯄꯦꯟꯅꯥꯏꯗꯕꯤ ꯃꯥꯏꯊꯣꯡꯅꯤ ꯅꯪꯒꯤ ꯅꯤꯡꯊꯤꯕꯤ ꯁꯛꯇꯝ ꯌꯦꯡꯕꯒꯤ ꯄꯦꯟꯅꯥꯏꯗꯕꯤ ꯃꯥꯏꯊꯣꯡꯅꯤ ꯂꯦꯞꯂꯕꯅꯤ ꯋꯥꯔꯦꯞꯁꯦ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯕꯅꯤ ꯋꯥꯔꯦꯞꯁꯦ ꯅꯪꯒꯤꯗꯃꯛ ꯅꯍꯥꯛ ꯅꯠꯇꯕꯤ ꯀꯅꯥꯕꯨ ꯑꯩꯒꯤꯅꯤ ꯈꯟꯈ꯭ꯔꯔꯣꯏ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯅꯍꯥꯛ ꯅꯠꯇꯕꯤ ꯀꯅꯥꯕꯨ ꯑꯩꯒꯤꯅꯤ ꯈꯟꯈ꯭ꯔꯔꯣꯏ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯅꯤꯡꯉꯣꯜ ꯊꯋꯥꯏꯅ ꯇꯥꯖꯕ ꯆꯤꯡꯂꯣꯜ ꯂꯥꯟꯅ ꯂꯥꯛꯄ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏꯁꯦ ꯅꯤꯡꯉꯣꯜ ꯊꯋꯥꯏꯅ ꯇꯥꯖꯕ ꯆꯤꯡꯂꯣꯜ ꯂꯥꯟꯅ ꯂꯥꯛꯄ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏꯁꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯣꯏꯖꯒꯦ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯣꯏꯖꯒꯦ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕꯗ ꯀꯅꯥꯕꯨ ꯑꯃꯨꯛ ꯀꯤꯔꯨꯈꯤ니 ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯕꯗ ꯀꯅꯥꯕꯨ ꯑꯃꯨꯛ ꯀꯤꯔꯨꯈꯤ니 ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯈꯨꯗꯣꯜꯒꯤ ꯑꯔꯣꯏꯕꯗ ꯂꯧꯈꯠꯆꯔꯤꯕ SMS ꯑꯁꯤꯅ
ꯋꯥꯡꯖꯤꯡꯗꯒꯤ ꯁꯅꯥꯅ ꯊꯥꯕꯤꯔꯛꯄ SMS ꯅꯤ ꯀꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯑꯁꯤ ꯔꯥꯁ ꯂꯥꯡꯕꯝ ꯑꯃꯗꯤ ꯄꯨꯁꯄꯔꯥꯅꯤ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯔꯤꯕ ꯏꯁꯩ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯦ ꯑꯁꯨꯝꯅ ꯁꯩꯍꯧꯔꯤꯕ ꯏꯁꯩ ꯑꯃꯈꯛ ꯈꯟꯕꯤꯔꯛꯏ ꯑꯕꯨꯡꯋꯥꯏꯒꯤ ꯃꯌꯦꯛꯇ ꯔꯥꯍꯨꯜ ꯕ꯭ꯂꯨꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩꯅꯤ ꯀꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯈꯜꯂꯨꯗꯦ ꯅꯣꯡꯃꯇ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯐꯥꯎꯔꯛꯅꯤ ꯅꯤꯡꯂꯨꯗꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯔꯝꯃꯨ ꯁꯦꯡꯅ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯈꯪꯍꯜꯂꯨ ꯅꯪꯕꯨ ꯁꯦꯡꯅ ꯑꯩꯒꯤ ꯀꯅꯥꯅꯣ ꯂꯦꯞꯂꯦ ꯑꯩ ꯄꯨꯟꯁꯤꯁꯤ ꯃꯅꯥꯛꯇꯒꯤ ꯑꯣꯏꯅ ꯂꯩꯅꯤꯡꯂꯦ ꯊꯋꯥꯏꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯍꯧꯗ꯭ꯔꯦ ꯀꯔꯤꯁꯨ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯂꯩꯔꯦ ꯅꯪꯇꯕꯨ ꯇꯣꯏꯅ ꯁꯣꯟꯗꯨꯅ ꯍꯣꯟꯅꯛꯅꯔꯒ ꯅꯪ ꯍꯣꯟꯅꯔꯒ ꯁꯨꯝ ꯊꯃꯣꯏꯁꯤꯅ ꯄꯦꯟꯖꯕꯗꯣ ꯅꯪ ꯈꯪꯕꯤꯌꯨ ꯄꯨꯛꯅꯤꯡꯗ ꯈꯟꯖꯧ ꯅꯪꯒꯤꯅꯤ ꯊꯥꯖꯧ ꯑꯩꯁꯦ ꯍꯣꯡꯂꯔꯣꯏ ꯈꯣꯡꯐꯝ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯦ ꯉꯥꯡꯅꯕꯗꯣ ꯁꯦꯡꯂꯦ ꯄꯨꯝꯅꯃꯛ ꯇꯥꯌꯨꯅꯦ ꯅꯨꯡꯁꯤꯅꯕꯗ ꯉꯝꯗꯕꯁꯨ ꯂꯩꯔꯣꯏ ꯀꯅꯥꯕꯨꯁꯨ ꯑꯣꯏꯔꯣꯏ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ ꯅꯨꯡꯁꯤꯅꯕꯗ ꯍꯧꯕ ꯂꯣꯏꯕ ꯅꯥꯏꯗꯕ ꯄꯦꯟꯕ ꯀꯧꯕ ꯂꯩꯇꯕ ꯁꯣꯟꯕ ꯇꯅ ꯋꯥꯠꯂꯕ ꯅꯒꯨꯟꯅꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯕ ꯑꯩꯅ ꯎꯕ ꯐꯪꯗꯕ ꯋꯥꯍꯪ ꯆꯥꯝꯃ ꯍꯪꯕ ꯅꯪꯒꯤ ꯅꯇꯧꯅꯤ ꯍꯣ ꯍꯥꯏꯔꯣ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡ ꯈꯪꯂꯣ ꯈꯪꯅꯤꯡꯕꯗꯨꯁꯨ ꯅꯅꯤꯡ ꯇꯧꯖꯔꯣ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯪꯅ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯍꯟꯒꯦ ꯂꯦꯞꯈ꯭ꯔꯕ ꯄꯨꯟꯁꯤꯅꯤ 이루어진바가 통과는 띠격바가 남자세 그리 할수기 잊지나 하이는 바다 이승달림리나 번박이 못하고 오이라리 레하닝이 맛봅시만 이나따다 낭랭다나 눅시나의 마음이 ting도 꼭 나마만 오자마 awat pa'y soliraru liblabada ng naitagi ꯑꯩꯁꯦ ꯅꯪꯒꯤ ꯅꯪꯁꯨ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯁꯨ ꯅꯪꯒꯤ ꯑꯔꯣꯏꯕ ꯂꯥꯞꯊꯣꯛꯅꯕ ꯍꯤꯡꯂꯣꯏꯗ 우러나나 낙나라가 난 오나라가 송 타모이시나 벤자바도 난 강비유 꼭 닌다 칸조 남기니 타조 이생 홍레를 공감하고 하이나봐도 중래 낭나봐도 생래 운나마 따요네 눈시나마다 남다바수 레이로이 까나부수로이 오이턱다바 레이테 눈시나마다
ꯇꯥꯍꯟꯖꯈꯤꯕ ꯏꯁꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣꯝꯅ SMSꯀꯤ ꯈꯨꯠꯊꯥꯡꯗ ꯈꯟꯕꯤꯔꯛꯄ ꯇꯥꯕꯤꯅꯤꯡꯕ ꯏꯁꯩꯒꯤ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯇꯥꯕꯤꯔꯤꯕ ꯑꯁꯤ ꯃꯦꯒꯥꯍꯔꯁ 32 ꯗꯁꯃꯤꯛ 2ꯗ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯈꯣꯡꯖꯣꯝꯗꯒꯤ ꯁꯟꯗꯣꯛꯆꯕ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯊꯧꯔꯝ ꯄꯔꯦꯡꯅꯤ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯇꯥꯕꯤꯔꯤꯕ ꯑꯁꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯔꯝ ꯂꯧꯈꯠꯆꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯈꯔ ꯂꯧꯖꯔꯤ꯫